Shajiwa Khabeisoi leiba American Oncology Institute Aoi Babina Specialty Hospital da image guided radiation therapy Igrt technology Sijinaduna Laryngeal cancer Narabi masagi chahi Humputara taruk surabi nupi Mai Pakna layengba ngamkhre hiramasiga mari lengna Aoi Babina Specialty Hospital ge Senior Marketing Manager Gopen Tombramna Thadoropa Cheryl amana hai patient asi tha ahum hena khanau naba pomba khonjal thoktaba amasung chaba thakpa yadana leirakibane head and neck oncology ama tanaduna biopsy tawbada stage 3 laryngeal squamous cell cancer nare haiba confirm tawba ngamkhibane cancer nare haiba confirm tawraba matung Igrt technology Sijinaduna larynx sokhandana precision radiation therapy tawba haurakibane Igrt haiba radiation technology asi yamna advanced oiba radiation makal amane masina nariba mafum adu khaktada radiation piduna cancer cells sing adubu hatokpa ngami aduga akoibada leiriba cells sing adu sokande masigi mathakta layeng pathap asina side effect ke chang hantahalle Igrt technology Sijinaduna Mai Pakna Layengkhre asiga mari lengna AOI ge Senior Radiation Oncology Dr. Daneswar Sarmanahai Igrt ge International Guideline matung ina city simulator amasung eclipse treatment planning system na akaknaba radiation fraction therapy duna anaba adu ge apomba saruk khaktada radiation pibane masina mahusa ge punsida amuk hanjinba ngamhankibane radiation therapy loiraba matung tha ahum gi matungda physical examination amasung laryngoscopy tawbada ngak amasung khawdi ki apomba do pharamba thengnakhe tha taruk leiraga CT scan lawbada anaba do hena phagalamba thengnakhe tha taramanga gi matungda clinical examination tawbada anaba do mapung fana phare haiba confirm tawki hainasu mahakna makha takhi